ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯐꯤ ꯋꯤꯠ ꯇꯣꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯗ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯝꯅꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯂꯤꯗꯤꯡ ꯔꯣꯜꯁꯨ ꯂꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄꯤꯔꯤꯕ ꯁꯨꯔ ꯑꯊꯣꯛꯄꯝ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯥꯒꯠꯆꯔꯤꯁꯦ ꯑꯍꯥꯟꯕꯗ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯁꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯁꯨꯔ ꯑꯊꯣꯛꯄꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯔꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯗꯤ ꯈꯪꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯁꯣꯁꯤꯗ ꯍꯧꯗꯣꯛꯆꯕ ꯑꯣꯏꯅ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯄꯜ ꯂꯥꯏꯐ ꯆꯪꯕꯤꯔꯒꯗꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯁꯨ ꯏꯆꯥꯁꯨ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ꯫ ꯑꯩ ꯊꯧꯕꯥꯜ ꯅꯤꯡꯉꯣꯝꯕꯝ ꯑꯊꯣꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯁꯨꯔ ꯑꯊꯣꯛꯄꯝ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯑꯊꯣꯛꯄꯝ ꯕꯣꯀꯨꯂꯣ ꯁꯤꯡ ꯏꯃꯥꯒꯤ ꯃꯤꯡ ꯊꯣꯛꯄꯝ ꯀꯦꯇꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯩꯅ ꯃꯌꯥꯏꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯣꯄꯜ ꯂꯥꯏꯐ ꯑꯣꯏꯖꯗ꯭ꯔꯤ ꯑꯩ ꯕꯦꯆꯦꯂꯔ ꯑꯣꯏꯖꯔꯤ꯫ ꯑꯁ ꯑꯗꯨꯗꯤ ꯄꯥꯈꯪꯅꯦꯕꯀꯣ ꯄꯥꯈꯪꯅꯦ ꯚꯤꯌꯔꯁ ꯅꯣꯠ ꯇꯧꯁꯤꯟꯕꯤꯌꯣ ꯁꯨꯔꯁꯦ ꯄꯥꯈꯪ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯈꯪꯅꯦ ꯍꯥꯏꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯅꯕꯤꯕꯅ ꯆꯨꯁ ꯇꯧꯕꯤꯒꯗ꯭ꯔꯥ ꯏꯁꯥꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯅ ꯆꯨꯁ ꯇꯧꯕꯤꯒꯗ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯁꯤ ꯑꯩ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕꯕꯨꯗꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯤꯕꯅ ꯐꯩꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯑꯦꯡꯒꯦꯖ ꯃꯦꯔꯦꯖꯁꯦ ꯑꯩ ꯍꯥꯟꯅꯗꯤꯁꯨ ꯍꯥꯟꯅ ꯑꯩ ꯄꯥꯝꯖꯗꯕ ꯑꯩ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯍꯦꯛ ꯈꯪꯅꯔꯣꯏꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯀꯣꯟꯅ ꯂꯥꯛꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯖꯔꯣꯏꯅ ꯈꯟꯖꯩ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯔꯒꯤ ꯐꯦꯟꯁꯤꯡꯗꯒꯤ ꯃꯔꯛꯇꯒꯤ ꯁꯨꯔꯅ ꯈꯣꯏꯗꯥꯖꯕꯁꯤ ꯌꯥꯎꯕꯤꯔꯝꯃꯒꯗꯤ ꯐꯦꯟꯁꯤꯡ ꯑꯗꯨꯁꯨ ꯅꯣꯠ ꯇꯧꯕꯤꯌꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯅꯤ꯫ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯁꯤꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗꯀꯣ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯪꯕꯤꯔꯛꯈꯤꯕꯅꯣ ꯑꯗꯨꯒ ꯑꯣꯖꯥ ꯀꯅꯥꯒꯤ ꯃꯈꯥꯗ ꯇꯝꯕꯤꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ꯫ ꯑꯩꯁꯦ ꯏꯁꯥꯒꯤ ꯆꯍꯤ 23ꯒꯨꯝꯕ ꯁꯨꯕ 12 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩ ꯑꯥꯔꯠꯀꯤ ꯂꯝ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯛ ꯑꯥꯗꯤ ꯒꯨꯔꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯔꯠꯀꯤ ꯑꯣꯏꯅ ꯑꯩ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯕ ꯑꯣꯖꯥ ꯅꯤꯜꯗꯖ ꯈꯨꯃꯟꯁꯦ ꯃꯁꯤ ꯑꯩꯒꯤꯗꯤ ꯑꯥꯗꯤ ꯒꯨꯔꯨꯅꯤ꯫ ꯑꯩ ꯑꯣꯖꯥꯁꯤꯗ ꯑꯩ ꯑꯦꯠꯂꯤꯁ ꯊꯥ 8 ꯃꯨꯛꯇꯤ ꯑꯩ ꯑꯦꯛꯇꯤꯡꯒ ꯗꯥꯏꯂꯣꯒꯀ ꯀ꯭ꯂꯥꯁ ꯇꯧꯖꯔꯛꯑꯝꯃꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯆꯪꯗ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯆꯍꯤ 23 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩ ꯆꯪꯖꯔꯛꯑꯦ꯫ ꯑꯍꯥꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯣꯡꯗꯥꯕꯤꯈꯤꯕ ꯂꯤꯂꯥꯁꯤ ꯀꯔꯝꯕ ꯑꯣꯏꯕꯤꯒꯗꯣꯏꯅꯣ? ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯉꯥꯏ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯖꯥ ꯀꯩꯔꯥꯎ ꯔꯥꯖꯦꯟꯒꯤ ꯃꯈꯥꯗ 2010ꯗ ꯐꯦꯁꯇꯤꯚꯦꯜ ꯀꯥꯖꯈꯤꯕ ꯃꯥꯏꯕꯤꯗꯣ ꯃꯥꯏꯕꯗꯣ ꯃꯄꯨꯔꯣꯏꯕꯗꯣ ꯍꯥꯏꯕ ꯂꯤꯂꯥꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯁ꯭ꯇꯦꯖꯇꯒꯤ ꯀꯨꯝꯊꯕꯤꯔꯛꯈꯤꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤ? ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯆꯦ꯫ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯤꯂꯥꯁꯤ ꯂꯩꯀꯥꯏꯗ ꯁꯥꯟꯅꯕꯗ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯗꯪ ꯑꯣꯏꯔꯛꯄ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯁꯥꯁꯤ ꯁ꯭ꯇꯦꯖꯇ ꯀꯥꯔꯒ ꯂꯤꯂꯥ ꯊꯣꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯏꯁꯥꯅ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯏꯁꯥꯁꯤ ꯂꯤꯂꯥ ꯌꯥꯎꯔꯒ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯨꯕ ꯃꯇꯝꯗ ꯌꯥꯝ ꯄꯥꯈꯠꯄꯁꯨ ꯐꯥꯎꯋꯦ ꯑꯗꯣ ꯁꯣꯏꯕꯁꯨ ꯌꯥꯝ ꯁꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕ ꯄ꯭ꯂꯦꯅꯤꯅꯀꯣ ꯑꯗꯨ ꯐꯦꯁꯇꯤꯚꯦꯜ ꯄ꯭ꯂꯦꯁꯨ ꯑꯣꯏꯕ ꯍꯣꯏ ꯁ꯭ꯇꯦꯖꯄꯨꯗꯤ ꯐꯦꯁꯇꯤꯚꯦꯜ ꯄ꯭ꯂꯦ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯒꯤ ꯁ꯭ꯇꯦꯖꯇ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯒ꯭ꯔꯥꯎꯟꯁꯤꯡꯗ ꯃꯌꯥꯝꯕꯨꯗꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯕ ꯁ꯭ꯇꯦꯖꯇꯨꯗꯗꯤ ꯌꯥꯝ ꯄꯥꯈꯠꯄ ꯐꯥꯎꯋꯦ ꯏꯆꯦ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ꯫ ꯑꯗꯨꯅꯤ ꯑꯍꯥꯟꯕꯒꯤꯀꯣ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯤꯐꯥꯎ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯔꯅ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗꯩꯅꯦꯕ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯗꯤ ꯄꯥꯈꯪꯅꯦ ꯍꯥꯏꯕꯤꯔꯕꯅꯤꯅ ꯁꯣꯝꯗ ꯑꯣꯏꯅ ꯈꯤꯇꯪ ꯑꯃꯨꯛꯁꯨ ꯂꯥꯛꯆꯒꯦ ꯋꯥꯍꯪꯁꯦ꯫ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣই ꯅꯨꯡꯗꯥꯡ ꯉꯥꯛꯇ ꯑꯅꯝꯕꯅ ꯍꯦꯟꯅ ꯂꯤꯂꯥꯁꯦ ꯆꯠꯄꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯇꯨꯝꯗꯕꯗꯤ ꯌꯥꯗꯦ ꯅꯨꯡꯗꯥꯡ ꯆꯠꯄꯤꯗꯣꯏꯅꯤꯅ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯁꯦ ꯀꯗꯥꯏꯗ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ? ꯑꯩ ꯁꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯤꯂꯥ ꯆꯠꯂꯒꯗꯤ ꯆꯠꯈ꯭ꯔꯦ ꯆꯠꯇ꯭ꯔꯒꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯩꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯣꯏ ꯁꯝꯇꯥꯏꯝꯁ ꯄꯥꯈꯪꯅꯤꯅ ꯀꯣꯏꯕ ꯆꯠꯄ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨꯝ ꯒꯥꯔꯗꯦꯟꯗ ꯀꯣꯏꯕ ꯆꯠꯄ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯎꯏ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯆꯠꯊꯣꯛꯇꯦ ꯑꯩꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯑꯩꯒꯤ ꯍꯣꯕꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯨꯝ ꯏꯁꯩ ꯁꯨꯝ ꯉꯪꯕ ꯏꯁꯩ ꯁꯨꯝ ꯁꯛꯄ ꯌꯨꯝꯗꯒ ꯁꯨꯝ ꯃꯦꯆꯤꯟ ꯃꯆꯥ ꯑꯃꯒ ꯇꯧꯔꯒ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯃꯁꯤ ꯑꯩꯒꯤ ꯍꯣꯕꯤ ꯑꯣꯏꯅꯅꯦ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯇꯤꯚꯤ ꯌꯦꯡꯕꯒꯨꯝꯕꯗꯤ ꯍꯣꯕꯤ ꯀꯟꯅ ꯑꯣꯏꯗꯦ ꯑꯗꯣ ꯃꯣꯕꯥꯏꯜꯒꯨꯝꯕꯗꯗꯤ ꯀꯟꯅ ꯌꯦꯡꯉꯒ ꯇꯤꯚꯤꯒꯨꯝꯕꯗꯤ ꯀꯟꯅ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯁꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯂꯤꯂꯥ ꯌꯥꯎꯖꯔꯤꯕꯅꯤꯅ ꯗꯥꯏꯂꯣग ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯔꯤꯃꯥꯏꯟ ꯇꯧꯖꯕ ꯂꯤꯂꯥ ꯍꯧꯈꯤꯕ ꯂꯤꯂꯥꯁꯤꯡ ꯈꯔꯒꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯂꯤꯂꯥꯗ ꯑꯩ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯕꯁꯦ ꯑꯗꯨꯒ ꯃꯔꯛꯇ ꯆꯦ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯄꯟꯅꯤꯡꯕ ꯂꯩꯕꯅꯤ ꯁꯨꯃꯥꯏꯅ ꯂꯤꯂꯥ ꯆꯠꯇ꯭ꯔꯀꯥꯟꯗ ꯃꯇꯝꯁꯤ ꯀꯃꯥꯏꯅ ꯂꯦꯟꯕꯤꯒꯦ ꯍꯥꯏꯕꯅꯤ ꯆꯦꯒꯤ ꯀꯣꯏꯁꯟꯁꯦꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡꯗꯁꯨ ꯎꯅꯕꯤꯈꯤꯕ ꯑꯌꯥꯝꯕ ꯑꯣꯀꯦꯟ
ꯑꯗꯨꯒ ꯏꯌꯥꯝꯕ ꯃꯨꯈꯥꯏ ꯁꯥꯕ ꯔꯇꯟ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯃꯈꯛ ꯁꯦꯝꯖꯩ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯍꯦꯄꯤ ꯂꯥꯏꯐ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯁꯨ ꯑꯗꯨꯒ ꯈꯨꯔꯥꯏꯗꯒꯤ ꯗꯦꯀꯣꯔꯦꯇꯤꯞ ꯇꯦꯟ ꯍꯥꯎꯁꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯃꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯒ ꯊꯧꯕꯥꯜꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯨꯔꯦꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝ ꯏꯕꯥ ꯏꯅꯥꯎ ꯑꯗꯨꯒ ꯃꯦꯝꯕꯔ ꯈꯔ ꯈꯨꯔꯥ ꯂꯝꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯟꯖꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯆꯧ ꯑꯩꯈꯣꯏ ꯈꯔ ꯁꯨꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯁꯨꯝ ꯁꯦꯟ ꯌꯥꯝ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯁꯦꯅ ꯊꯣꯛꯄ ꯅꯠꯆꯗꯦꯁꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯦꯟꯅ ꯁꯣꯊꯔꯕ ꯍꯥꯏꯇꯥꯔꯦ ꯒꯚꯔꯟꯃꯦꯟꯠꯅꯒ ꯍꯦꯛ ꯃꯤꯠꯌꯦꯡ ꯆꯪꯕ ꯉꯝꯗꯕ ꯌꯥꯝꯅ ꯁꯣꯊꯈꯤꯕ ꯂꯩꯕ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜꯗ ꯇꯦꯕꯜ ꯇꯦꯅꯤꯁꯀꯤ ꯍꯣꯜꯗ ꯑꯉꯥꯡ ꯃꯌꯥꯝ ꯃꯣꯏꯁꯤ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯈꯔꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯊꯝꯕ ꯃꯌꯥꯝꯁꯤꯒꯤ ꯆꯥꯕ ꯊꯛꯄ ꯗ꯭ꯔꯦꯁꯇꯩ ꯀꯩꯗꯒꯤ ꯁ꯭ꯀꯨꯂꯤꯡꯗꯒꯤ ꯂꯣꯏ ꯇꯧꯕꯤꯕ ꯁ꯭ꯄꯣꯟꯁꯔ 3-4 ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯈꯔꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯐꯦꯟꯁꯤꯌꯔꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯃꯍꯥꯛꯅꯕꯨ ꯑꯗꯨꯝ ꯌꯥꯎ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯗꯣꯅꯦꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯗꯤ ꯎꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ड्रेस ꯑꯝꯇꯪ ꯍꯣꯡꯖꯒꯦ ꯍꯥꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯨꯞꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯗꯥꯏꯇ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯒꯤ ꯑꯣꯏꯕ ꯑꯌꯥꯝꯕꯅꯁꯨ ꯇꯧꯋꯦ ꯂꯤꯂꯥ ꯆꯠꯇ꯭ꯔꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯍꯦꯄꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯁꯦꯀꯣ ꯍꯦꯄꯤ ꯂꯥꯏꯐ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯁꯦ Yes, 2000 ꯀꯌꯥꯗꯒꯤ ꯍꯧꯗꯣꯛꯄꯤꯈꯤꯕ ꯑꯣꯏꯗꯣꯏꯅꯣ ꯌꯥꯝꯅ ꯉꯟꯅꯗꯤ ꯍꯧꯗꯣꯛꯆꯗꯦ ꯍꯟꯗꯛꯀꯤ ꯂꯥꯁ 18ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 19ꯇ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯁꯟꯊꯦꯜ ꯄꯥꯔꯛꯇꯨꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯇꯨꯡꯗꯁꯨ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯍꯣꯏ ꯍꯣꯏ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯏꯁꯩꯁꯦ ꯂꯤꯂꯥꯒꯤ ꯃꯐꯝꯗ ꯁꯛꯄꯁꯨ ꯑꯗꯨꯝ ꯎꯖꯈ꯭ꯔꯦ ꯇꯥꯖꯈ꯭ꯔꯦ ꯏꯁꯩꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯣꯟꯅꯔꯤ ꯑꯗꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯉꯪꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯍꯪ ꯑꯝꯇꯪꯗꯤ ꯊꯝꯖꯍꯧꯈꯤꯒꯦ ꯍꯥꯏꯕꯤꯌꯨ ꯆꯦ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯟ ꯍꯥꯏꯗꯤ ꯀꯣꯄꯜ ꯂꯥꯏꯐꯁꯦ ꯍꯣꯏ ꯍꯣꯏ ꯈꯔ ꯄ꯭ꯂꯥꯟꯒ ꯇꯧꯕꯤꯔꯕ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯁꯤ ꯆꯦ ꯍꯣꯏ ꯇꯧꯖꯩ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕꯗ ꯌꯨꯝ ꯄꯥꯟꯁꯤꯜꯂꯣꯒ ꯍꯥꯏꯕ ꯌꯥꯎꯋꯤ ꯏꯚꯟ ꯏꯃꯥꯅꯕꯨ ꯍꯥꯏꯕ ꯌꯥꯎꯋꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯕꯗ ꯑꯃ ꯆꯤꯊꯖꯩ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥꯁꯤ ꯃꯃꯥꯡꯒꯤ 17ꯒꯤ ꯀꯩꯅꯣꯗ ꯅꯣꯕꯦꯝꯕꯔꯗ ꯂꯩꯈꯤꯗꯕꯅꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯑꯦ ꯕꯕꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯤꯟꯗꯨꯝ ꯆꯥꯎꯍꯣꯏ ꯏꯃꯥꯕꯨ ꯍꯣꯏ ꯃꯌꯥꯝꯅ ꯏꯚꯟ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯅ ꯐꯥꯎ ꯌꯨꯝ ꯄꯥꯟꯁꯤꯜꯂꯁꯦ ꯍꯥꯏ ꯑꯗꯣ ꯁꯨꯝ ꯍꯣꯏ ꯄꯥꯟꯁꯤꯟꯕꯒꯤ ꯃꯇꯝꯕꯨꯗꯤ ꯌꯧꯔꯛꯑꯦ ꯑꯗꯣ ꯆꯍꯤ ꯑꯃꯅꯤꯗꯪ ꯁꯨꯝ ꯂꯩꯈꯤꯒꯦꯅ ꯈꯟꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯃꯅꯤꯗꯪ ꯂꯩꯈꯤꯒꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯂꯝꯁꯦ ꯀꯩ ꯑꯣꯏꯕꯤꯗꯣꯏꯅꯣ ꯂꯝꯁꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯁꯤꯅ ꯈꯣꯏꯗꯥꯔꯦ ꯍꯥꯏꯕꯕꯨꯗꯤ ꯂꯩꯇꯦꯗ ꯑꯗꯣ ꯁꯨꯝ ꯃꯌꯥꯏ ꯂꯝꯕꯤꯔꯣꯝ ꯁꯥꯏꯗꯇ ꯁꯨꯝ ꯈꯪꯅꯖꯕ ꯑꯃꯈꯛ ꯂꯩꯖꯩ ꯃꯌꯥꯏ ꯂꯝꯕꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯏꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ ꯑꯗꯣ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯨꯅꯁꯨꯀꯣ ꯑꯩꯈꯣই ꯍꯥꯏꯗꯤ ꯄꯥꯈꯪꯁꯨ ꯑꯗꯨꯝ ꯁꯨꯔꯕꯨ ꯉꯥꯎꯖꯕ ꯁꯨꯔꯒꯤ ꯐꯦꯟꯁꯤꯡꯅꯗꯤ ꯄꯥꯈꯪꯁꯦ ꯑꯗꯨꯝ ꯑꯣꯏꯔꯒꯁꯨ ꯂꯩꯍꯟꯅꯤꯡꯉꯤꯅꯦ ꯇꯧꯕꯇꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯆꯦ ꯆꯨꯝꯃꯦ ꯃꯗꯨꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯥꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯟꯕꯤꯔꯛꯄꯗꯒꯤ ꯂꯤꯂꯥꯒꯤ ꯂꯝꯗ ꯑꯦꯆꯤꯞꯃꯦꯟꯁꯤꯡ ꯈꯔ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯆꯦ ꯑꯆꯤꯞꯃꯦꯟꯁꯤ ꯑꯍꯥꯟꯕ ꯂꯤꯂꯥ ꯌꯧꯔꯛꯄꯁꯦ ꯑꯩ 2010ꯗꯒꯤ ꯑꯩꯁꯤ ꯉꯁꯥꯏ ꯃꯥꯏꯕꯤꯗꯣ ꯃꯥꯏꯕꯗꯣ ꯃꯄꯨꯔꯣꯏꯕꯗꯣ ꯍꯥꯏꯕ ꯂꯤꯂꯥꯁꯤꯗꯒꯤ ꯑꯍꯥꯟꯕꯅꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯑꯗꯨꯝ ꯁꯄꯣꯔꯇꯤꯡ ꯇꯧꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯣꯀꯦꯟ ꯁꯤꯅ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤꯁꯨ ꯆꯍꯤ ꯃꯌꯥꯝꯁꯨ ꯍꯥꯟꯅ ꯌꯥꯎꯔꯛꯄ ꯑꯩꯉꯣꯟꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯃꯥꯅ ꯃꯌꯥꯝ ꯍꯦꯜꯂꯦ ꯑꯩꯉꯣꯟꯗꯒꯤ ꯇꯁꯦꯡꯅꯃꯛ ꯏꯌꯥꯝꯕꯁꯤꯗꯒꯤ ꯑꯩꯅꯁꯨ ꯃꯌꯥꯝ ꯏꯃꯤꯇꯦꯠ ꯇꯧꯖꯕ ꯂꯩ ꯃꯇꯧ ꯃꯥꯒꯤ ꯀꯞꯄ ꯑꯣꯏꯔꯣ ꯅꯣꯛꯄ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯅ ꯆꯍꯤ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯃꯦꯟ ꯔꯣꯜꯁꯦ ꯑꯌꯥꯝꯕꯅ ꯑꯩ ꯀꯨꯝꯕ ꯉꯝꯖꯔꯛꯇꯦ ꯍꯥꯏꯗꯤ ꯑꯩ ꯀꯩꯁꯨ ꯀꯜꯂꯛꯄꯁꯨ ꯂꯩꯇꯦ ꯑꯣꯖꯥꯁꯤꯡꯅ ꯑꯩꯅ ꯃꯦꯟ ꯔꯣꯜ ꯀꯨꯝꯗ꯭ꯔꯤꯁꯦ ꯀꯨꯝꯍꯟꯗ꯭ꯔꯤꯁꯦ ꯑꯩꯉꯣꯟꯗ ꯋꯤꯛꯅꯦꯁ ꯑꯣꯏꯕ ꯄꯣꯏꯟ ꯈꯔ ꯂꯩꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯏꯁꯥꯅ ꯈꯪꯉꯦꯕ ꯑꯗꯣ ꯀꯣꯟꯅ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯗꯨꯝ ꯅꯪ ꯃꯦꯟ ꯔꯣꯜ ꯊꯥꯕ ꯌꯥꯔꯅꯤꯒ ꯍꯥꯏꯈꯤꯕ ꯆꯍꯤꯁꯦ ꯆꯍꯤ 4, 5, 6 ꯀꯨꯝꯕꯗꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯁꯄꯣꯔꯇꯤꯡꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2015ꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯄꯥꯔꯠ 1 ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯄꯥꯔꯠ 1ꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯣꯜꯅꯤ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯑꯩꯅ ꯀꯨꯝꯖꯔꯛꯄꯗꯒꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯄꯨꯔꯥ ꯆꯦꯟꯖꯤꯡ ꯑꯃ ꯍꯥꯟꯅ ꯀꯨꯝꯃꯛꯑꯒ ꯂꯥꯛꯄꯗꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞꯀꯤ ꯇꯥꯏꯞꯇꯁꯨ ꯑꯃꯨꯛ ꯍꯦꯛ ꯃꯥꯜꯍꯟꯕ ꯑꯗꯩ ꯂꯥꯁꯇ ꯍꯦꯔꯣꯒ ꯍꯦꯛ ꯑꯣꯟꯈꯠꯂꯛꯄ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯤꯂꯥꯁꯤꯗ ꯑꯩꯁꯦ ꯑꯦꯆꯤꯞꯃꯦꯟ ꯕꯦꯁ ꯑꯦꯛꯇꯔ ꯑꯃꯈꯛ ꯐꯪꯖꯈꯤꯆꯦ 2015ꯁꯤꯗ ꯑꯗꯨꯒ ꯍꯟꯗꯛ 2018ꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯍꯥꯏꯅ ꯑꯃꯈꯛ ꯁꯥꯟꯅꯖꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯅ ꯁꯦꯀꯦꯟ ꯕꯦꯁ ꯁꯄꯣꯔꯇꯤꯡ ꯑꯦꯛꯇꯔ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯦꯆꯤꯞꯃꯦꯟꯁꯤ ꯂꯤꯂꯥꯒꯤ ꯑꯣꯏꯅꯗꯤ ꯑꯅꯤꯁꯤꯗꯤ ꯍꯦꯟꯖꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ 1, 2ꯗꯤ ꯇꯧꯕꯤꯈ꯭ꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯈꯥꯗꯤ
ꯃꯈꯥ ꯑꯗꯨꯝ ꯁꯤ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯄꯥꯔꯠ 3 ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯁꯣꯁꯤ ꯑꯗꯨꯝ 30ꯃꯨꯛ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯗꯒꯤ ꯍꯧꯔꯒ ꯁꯥꯟꯅꯕꯤꯁꯦ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯍꯧꯔꯒ ꯄꯥꯔꯠ 3ꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯌꯦꯡꯅꯤꯡꯗꯅ ꯉꯥꯏꯖꯔꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯦꯡꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯂꯥꯏꯟꯗꯗꯤꯀꯣ ꯆꯪꯅꯤꯡꯗꯕ꯭ꯔꯥ ꯂꯤꯂꯥꯗ ꯁꯨꯝ ꯂꯩꯅꯤꯡꯕ꯭ꯔꯥ ꯁꯤ ꯃꯇꯥꯡꯁꯨ ꯃꯁꯤ ꯀꯣꯏꯁꯟꯁꯦ ꯆꯦ ꯌꯥꯝ ꯍꯪꯉꯦ ꯃꯌꯥꯝꯅ ꯐꯤꯂꯝꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯐꯤꯂꯝ ꯑꯃꯒꯨꯝꯕ ꯑꯅꯤꯒꯨꯝꯕꯗ ꯍꯦꯟꯅ ꯀꯨꯝꯖꯗ꯭ꯔꯤ ꯑꯩ ꯇꯥꯃꯣ ꯒꯤꯆꯟꯗ꯭ꯔ ꯃꯌꯥꯡꯐꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯤꯂꯥꯁꯤꯗ ꯗꯤꯔꯦꯛꯁꯟꯁꯨ ꯄꯤꯕꯤꯕ ꯏꯌꯥꯝꯕꯅꯤ ꯃꯥꯒꯤ ꯐꯤꯂꯝ ꯑꯃꯈꯛ ꯀꯨꯝꯖꯈ꯭ꯔꯦ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯍꯥꯏꯗꯅ ꯀ꯭ꯔꯤꯄꯥ ꯂꯛꯁꯃꯤꯅ ꯑꯃꯒ ꯏꯆꯟ ꯅꯨꯄꯤ ꯑꯃꯈꯛ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯌꯥꯃꯨꯡ ꯀꯥꯏꯀꯨꯒ ꯇꯧꯔꯒ ꯑꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯌꯥꯝ ꯍꯦꯟꯅ ꯀꯨꯝꯕ ꯃꯇꯝꯁꯦ ꯁꯨꯛꯐꯪ ꯐꯪꯗꯦ ꯁꯤ ꯍꯣꯏ ꯑꯩꯉꯣꯟꯗ ꯑꯦꯁꯥꯏꯟꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯦꯁꯥꯏꯟꯃꯦꯟꯁꯨ ꯌꯥꯝ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯛꯄꯗꯤ ꯈꯔꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯗꯤꯔꯦꯛꯇꯔ ꯈꯔꯅ ꯍꯥꯏꯔꯛꯄꯗ ꯑꯦꯜꯕꯝ ꯇꯧꯁꯤ ꯑꯗꯒꯤ ꯐꯤꯂꯝ ꯇꯧꯁꯤ ꯑꯁꯦ ꯂꯤꯂꯥꯔꯣꯝꯗ ꯂꯩꯔꯨꯕꯅꯤꯅ ꯆꯦꯀꯣ ꯑꯩꯈꯣꯏ 10 ꯃꯔꯤ 5ꯅ ꯄꯨꯟꯁꯤꯜꯂꯒ ꯁꯥꯟꯅꯕ ꯂꯤꯂꯥꯅꯤ ꯁꯥꯎꯟꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯃꯌꯥꯝ ꯑꯥꯔꯇꯤꯁ ꯑꯣꯔꯀꯦꯁꯇ꯭ꯔꯥ ꯌꯥꯎꯔꯒ ꯑꯗꯣ ꯂꯤꯂꯥꯁꯤꯗꯗꯤ ꯂꯨꯔꯤꯁꯦ ꯑꯃ ꯍꯦꯛ ꯇꯣꯛꯄꯗ ꯂꯤꯂꯥ ꯄꯥꯔꯇꯤꯗꯨꯃ ꯅꯨꯃꯤꯠꯇꯨꯃ ꯐꯨꯜ ꯑꯣꯐꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤ ꯁꯥꯕꯤꯅ ꯏꯚꯟ ꯃꯦꯀꯞ ꯆꯠꯈꯤꯕ ꯐꯥꯎ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯑꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯅ ꯆꯠꯈꯤꯕ ꯍꯥꯏꯁꯦ ꯑꯃꯗꯨꯒꯤꯗꯤ ꯀꯥꯟꯅꯕ ꯐꯪꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯆꯠꯍꯧꯗꯕ ꯑꯩꯁꯦ ꯐ꯭ꯔꯤꯗ ꯌꯨꯝꯗ ꯂꯩꯗꯣꯏꯅꯦꯕ ꯅꯨꯃꯤꯠꯇꯨꯒꯤ ꯄꯩꯁా ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯅ ꯑꯌꯥꯝꯕꯅꯁꯨ ꯊꯣꯛꯅꯔꯛꯄꯅꯤꯅ ꯌꯨꯝꯗ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯒ ꯑꯥꯔꯠ ꯇꯧꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯐꯤꯂꯝꯒꯨꯝꯕꯗ ꯆꯪꯕꯁꯦ ꯑꯩ ꯐꯤꯂꯝꯁꯦ ꯆꯪꯒꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯂꯤꯂꯥꯁꯦ ꯑꯃꯨꯛ ꯄꯣꯊꯥꯗꯣꯔꯤꯕ ꯃꯔꯝꯗꯤ ꯐꯤꯂꯝ ꯑꯃ ꯀꯨꯝꯅꯕ ꯍꯣꯠꯅꯕꯗ ꯏꯆꯦ ꯍꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯗꯨꯅꯤ ꯃꯇꯝꯁꯤ ꯌꯥꯝ ꯃꯥꯡꯉꯦꯕ ꯐꯤꯂꯝꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯦꯟ ꯔꯣꯜ ꯑꯃꯨꯛ ꯄꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯑꯗꯒꯤ ꯃꯦꯟ ꯔꯣꯜꯒꯤ ꯑꯃꯒꯤ ꯅꯠꯇꯅ ꯃꯦꯟ ꯔꯣꯜ ꯈꯜꯂꯦꯅ ꯈꯜꯂꯁꯤ ꯐꯪꯉꯦꯅ ꯈꯜꯂꯁꯤ ꯑꯗ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯊꯥ 2-3ꯗꯤ ꯂꯦꯞꯇꯕ ꯌꯥꯔꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯕꯔꯗꯟ ꯑꯃ ꯑꯣꯏꯕ ꯆꯦ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯐꯤꯂꯝꯁꯦ ꯇꯧꯖꯗꯕꯅꯤ ꯃꯥꯅꯤ ꯑꯗꯒꯤ ꯂꯤꯂꯥꯒꯤꯗꯤ ꯒ꯭ꯔꯨꯞꯅꯤꯅ ꯑꯃꯨꯛ ꯃꯥꯅꯤ ꯃꯥꯅꯤ ꯇꯝꯕꯒꯤ ꯃꯇꯝ ꯈꯥꯏꯗꯣꯛꯆꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯁꯣ ꯎꯠꯄꯗ ꯅꯠꯇꯅ ꯇꯝꯕꯒꯤ ꯃꯇꯝꯁꯨ ꯈꯥꯏꯗꯣꯛꯄꯅꯤꯅꯀꯣ ꯑꯁ ꯇꯝꯕꯗ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯕꯗ ꯅꯤꯌꯔ ꯊꯥꯃꯨꯛꯇꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯀꯤꯡ ꯗꯦꯁꯁꯦ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯔꯤꯍꯔꯁꯦꯜꯒꯤ ꯃꯦꯛꯁꯤꯃꯝ 20 ꯗꯦꯖꯇꯩꯗꯤ ꯑꯗꯨꯝ ꯇꯥꯗ꯭ꯔꯦꯀꯣ ꯃꯤꯅꯤꯃꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯝꯕꯒꯤ ꯑꯃꯨꯛ ꯂꯤꯂꯥ ꯆꯠꯄꯒꯤ ꯑꯃꯨꯛ ꯑꯗꯒꯤ ꯆꯠꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯒꯗꯤ ꯂꯣꯏ ꯀꯥꯎꯊꯣꯛꯑꯦꯕ ꯏꯁꯥꯁꯦ ꯋꯥꯕꯅꯤꯅꯅꯦ ꯊꯦꯡꯅ hallakani ꯉꯟꯅ ꯑꯃꯨꯛ ꯆꯠꯀꯅꯤ ꯅꯣꯡꯃꯒꯤ ꯂꯤꯂꯥ 2-3 ꯆꯠꯄꯁꯤꯗ ꯑꯗꯨꯒ ꯌꯥꯎꯁꯪ ꯃꯇꯝꯗꯒꯗꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯁ꯭ꯋꯥꯏ ꯊꯥ 3-4ꯁꯤꯗꯤ ꯌꯨꯝꯗꯕꯨ ꯑꯩꯈꯣꯏ ꯂꯩꯕ ꯁꯪꯗꯦꯕ ꯕꯖꯥꯔ ꯃꯅꯨꯡ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯝ ꯔꯦꯟꯇꯒ ꯂꯩꯔꯒ ꯂꯤꯂꯥ ꯆꯠꯄꯒ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯁꯝꯇꯥꯏꯝꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯂꯤꯂꯥꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯗꯥꯏꯂꯣꯛ ꯁꯤꯟ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏ ꯚ꯭ꯌꯨꯑꯔꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯣꯏ ꯐꯅꯤꯁꯦ ꯆꯍꯤꯁꯦ 3-4ꯗꯤ ꯁꯨꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯑꯀꯥꯎꯕ ꯈꯣꯠꯄ ꯆꯞ ꯃꯥꯟꯅꯅ ꯍꯦꯛ ꯉꯥꯡꯉꯛꯇ꯭ꯔꯁꯨ ꯚ꯭ꯌꯨꯑꯔ ꯃꯌꯥꯝꯅ ꯁꯨꯝ ꯉꯥꯛꯄꯤꯒꯅꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯁ ꯁꯤꯟꯗ ꯃꯃꯥꯒ ꯍꯦꯔꯣꯏꯟꯁꯤꯒ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯆꯪꯉꯒ ꯀꯤꯗꯅꯤ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯑꯩ ꯃꯌꯥꯝꯗ ꯇꯧꯖꯒꯦ ꯁꯣꯏꯈꯤꯕ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯏꯃꯥ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯒ ꯃꯤ ꯁꯤ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯒꯅꯤ ꯏꯃꯥ ꯆꯨꯝꯃꯤ ꯊꯥꯗꯣꯏ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯕ ꯃꯤꯗꯨ ꯁꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩ ꯅꯪꯕꯨ ꯂꯥꯌꯦꯡꯕ ꯗꯣꯛꯇꯔꯗꯨ ꯎꯅꯔꯛꯂꯕꯅꯤ ꯊꯥꯗꯣꯏ ꯑꯩꯒ ꯅꯪꯒ ꯕ꯭ꯂꯗ ꯒ꯭ꯔꯨꯞ RH ꯐꯦꯛꯇꯔ ꯂꯣꯏ ꯃꯥꯟꯅꯩ ꯇꯤꯁꯨꯁꯨ ꯃꯦꯆꯤꯡ ꯑꯣꯏ ꯑꯩꯉꯣꯟꯗ ꯀꯤꯗꯅꯤ 2 ꯌꯥꯎꯔꯤꯌꯦ ꯀꯩꯁꯨꯁꯨ ꯇꯧꯗ꯭ꯔꯤꯕ ꯅꯪꯒꯁꯨ ꯆꯞ ꯆꯥꯅꯕ ꯑꯩꯉꯣꯟꯗꯒꯤ ꯀꯤꯗꯅꯤ ꯅꯥꯃ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ ꯊꯥꯗꯣꯏ ꯅꯪ ꯍꯤꯡꯗꯕ ꯌꯥꯔꯣꯏ ꯊꯥꯗꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯊꯥꯗꯣꯏ ꯌꯦꯡꯉꯨ ꯊꯥꯗꯣꯏ ꯑꯩꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯃꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯕꯕꯥꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯠꯇꯅ ꯍꯥꯏ ꯑꯩꯅꯁꯨ ꯈꯜꯂꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝ ꯑꯩꯁꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯤꯡꯕꯒꯤ ꯃꯔꯝ ꯂꯩꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯃꯗ ꯅꯪꯕꯨ ꯊꯦꯡꯅꯈꯤ ꯅꯪꯕꯨ ꯎꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯃꯔꯝ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯩ ꯈꯪꯉꯤ ꯊꯥꯗꯣꯏ ꯅꯪꯅ ꯚꯤꯛꯇꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ
ꯅꯪꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ 8ꯂꯛꯇ ꯐꯥꯎꯕ ꯅꯪꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ ꯍꯥꯏꯗꯅ ꯑꯩ ꯉꯥꯏꯒꯦ ꯊꯥꯗꯣꯏ ꯅꯪꯅ ꯍꯥꯏꯈꯤꯕ ꯃꯄꯣꯛ 8ꯇꯣ ꯑꯩ ꯉꯥꯏꯒꯦ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯀꯤꯠꯅꯤ ꯑꯅꯤꯃꯛꯁꯤ ꯅꯪꯉꯣꯟꯗ ꯄꯤꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕ ꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨꯕ ꯊꯥꯗꯣꯏ ꯄ꯭ꯂꯤꯖ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯁ ꯃꯤꯠꯇꯩ ꯄꯤ ꯇꯥꯏꯌꯦ ꯅꯛꯄꯤꯒꯅꯤ ꯚ꯭ꯌꯨꯁ ꯋꯥꯔꯤꯁꯤ ꯌꯥꯝꯅꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡꯁꯨ ꯑꯣꯏꯕ ꯆꯦ ꯃꯥꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯁꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯒꯨꯟꯁꯦ ꯍꯥꯏꯗꯤ ꯚ꯭ꯌꯨꯁꯁꯤꯡꯗ ꯃꯤꯠꯇꯩ ꯄꯤ ꯇꯥꯍꯟꯕ ꯉꯝꯕꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯤꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯈꯤꯕ ꯑꯃꯈꯛꯁꯨ ꯑꯣꯏꯈꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯚ꯭ꯌꯨꯁꯁꯤꯡꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯄꯦꯟꯕꯤꯕ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯍꯣꯁ ꯑꯣꯏꯖꯔꯤꯕ ꯑꯩꯅ ꯊꯥꯖꯕ ꯐꯥꯎꯖꯩ ꯃꯔꯝꯗꯤ ꯑꯩꯃꯛ ꯐꯥꯎꯕꯗ ꯄꯤ ꯇꯥꯔꯦꯕ ꯃꯥꯡꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯦꯅ ꯈꯟꯖꯩ ꯉꯁꯤ ꯁꯨꯔꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯦꯛꯇꯤꯡ ꯇꯧꯕ ꯎꯕ ꯐꯪꯖꯕꯁꯦ ꯑꯩ ꯊꯦꯡꯛ ꯌꯨ ꯇꯣꯝ ꯇꯤꯚꯤ ꯑꯩ ꯀꯣꯐꯤ ꯋꯤꯠ ꯇꯣꯝꯒꯤ ꯍꯣꯁ ꯑꯣꯏꯍꯟꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅꯁꯨ ꯋꯥꯔꯤꯁꯦ ꯁꯥꯟꯅꯈꯤꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯁꯨꯔꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯚ꯭ꯌꯨꯌꯔꯁ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ 24/7 ꯀꯦꯕ ꯁꯔꯚꯤꯁ ꯑꯣꯏꯔꯤꯕ ꯂꯝꯖꯤꯡꯕ ꯀꯦꯕ ꯁꯔꯚꯤꯁꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗ ꯂꯩꯖꯔꯤ ꯑꯄꯥꯝꯕ ꯁꯔꯚꯤꯁ ꯈꯟꯕꯤꯌꯨ ꯏꯀꯣꯅꯣꯃꯤ ꯔꯦꯠ ₹15 per kilometer ꯁ꯭ꯇꯦꯟꯗꯔꯗ ꯔꯦꯠ ₹25 per kilometer luxury rate ₹55 per kilometer with base fare of ₹40 ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯃꯥꯎ ꯁꯦꯅꯥꯄꯇꯤ ꯎꯈ꯭ꯔꯨꯜ ꯆꯨꯔꯥꯆꯥꯟꯄꯨꯔ ꯀꯛꯆꯤꯡ ꯃꯣꯔꯦ ꯆꯥꯟꯗꯦꯜꯅꯆꯤꯡꯕꯁꯤꯡ ꯆꯠꯅꯕꯒꯤꯁꯨ ꯑꯇꯥꯕ ꯃꯃꯜꯗ ꯕꯨꯛ ꯇꯧꯕꯤꯕ ꯌꯥꯔꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯜꯒꯤ ꯂꯝꯁꯤꯡ ꯍꯥꯏꯕꯗꯤ ꯒꯨꯋꯥꯍꯥꯇꯤ shillong ꯗꯤꯃꯥꯄꯨꯔ ꯁꯤꯜꯆꯔꯅꯆꯤꯡꯕꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯕꯨꯛ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯑꯇꯩ ꯊꯧꯗꯣꯛꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯗꯤꯁꯀꯥꯎꯟꯠ ꯄꯤꯖꯔꯤ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 1800-1027-959 ꯑꯃꯗꯤ 8794613154 ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ www.lamzingbacab.com Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamzingba Times of Manipur Private Satellite Television Channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Furniture industry da chahi 15 hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seba pijari miyam service vertical sing asigi khudong chab lobby ngasi maglengchin biroksi Mobile Furniture Cooperative near Imphal Quarters break ki matungda taramna mo okchari su wari watai su makha tana nungai nungai ba adum khoina wahangsu hangakidori adegi khumakna basu tanja do khoina longjadoine ba hai namdana khumdaba yadabagi tanja do longjadoine ba yam nungai je ado ngasi surna khoigi lilagi lamsida amam atheng kaya ama ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯥꯔꯠꯄꯨ ꯄꯥꯝꯖꯔꯨꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯁꯨꯔꯕꯨ ꯌꯦꯡꯖꯅꯤꯡꯕ ꯉꯥꯎꯖꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯑꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯃ ꯃꯊꯦꯡꯁꯦ ꯆꯠꯆꯔꯤꯕ ꯃꯁꯤꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯖꯤꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯆꯦ ꯑꯩꯈꯣꯏꯒꯤꯁꯦ ꯍꯣꯏ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯕꯣꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯐꯅ ꯊꯦꯡꯉꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯉꯥꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯅ ꯂꯤꯂꯥꯁꯤ ꯄꯨꯡ 7:30ꯗ ꯍꯧꯅꯤ ꯀꯥꯟꯗ ꯁꯤꯅ ꯕꯥꯔꯇꯣꯟꯁꯦ ꯀꯛꯅꯈ꯭ꯔꯅꯤ ꯔꯤꯁꯤꯚꯔꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯧꯁꯜꯂꯨꯕꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔ ꯁꯥꯟꯅꯔꯛꯄꯗ ꯃꯊꯪ ꯊꯦꯡꯊꯒꯦꯗꯅ 11ꯗꯒꯤ ꯌꯧꯁꯜꯂꯨꯕ ꯁꯤꯗ ꯚꯥꯕꯣꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯍꯣꯏ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯗꯕꯨꯗꯤ ꯌꯥꯝꯅ ꯊꯤꯒ ꯉꯥꯡꯉꯛꯈꯤꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯆꯤꯟꯒ ꯊꯤꯔꯛꯈꯤꯕ ꯌꯥꯎꯋꯦꯕꯀꯣ ꯁ꯭ꯂꯦꯡ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯕꯩꯅꯦꯅ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯤꯂꯥ ꯄꯥꯔꯇꯤꯁꯤꯅ ꯍꯦꯛ ꯌꯧꯁꯟꯈꯤꯕ ꯃꯇꯝꯗ
ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯨꯜꯂꯤ ꯑꯗꯨꯝ ꯀꯩꯅꯣ ꯋꯦꯜꯀꯝ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯐꯅ ꯊꯦꯡꯉꯁꯨ ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯤꯅꯤ ꯀꯥꯏꯅ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦꯀꯣ ꯑꯗꯨꯒ ꯑꯋꯥꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯈꯠꯈꯤꯕ ꯌꯥꯝꯅ ꯋꯥꯅ ꯏꯁꯥꯁꯤꯗ ꯊꯨꯛꯀꯠꯈꯤꯕ ꯍꯥꯏꯔꯒꯗꯤ ꯂꯤꯂꯥ ꯑꯃꯈꯛ ꯁꯥꯟꯅꯔꯨꯔꯒ ꯃꯣꯏꯔꯥꯡꯈꯣꯝꯁꯤꯗ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯅꯤ ꯆꯦ ꯅꯍꯥꯟꯋꯥꯏ ꯑꯗꯨꯗ ꯃꯥꯏꯕꯤ ꯃꯥꯏꯕ ꯃꯇꯝꯗꯅꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯀꯥꯔꯒꯁꯨ ꯇꯣꯡꯅꯗ꯭ꯔꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯔ ꯃꯆꯥ ꯑꯃꯃꯝ ꯇꯣꯡꯅꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯕꯥꯏꯛꯇ ꯆꯠꯂꯝꯃꯦ ꯍꯜꯂꯛꯄꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯔꯅ ꯃꯣꯏꯗꯤ ꯇꯦꯔꯣꯔꯤꯁ ꯈꯔ ꯐꯥꯔꯛꯄꯖꯥꯠꯅꯤ ꯃꯇꯥꯡꯗꯨꯗ ꯂꯥꯏꯠꯀꯥꯁꯦ ꯏꯁꯇ꯭ꯔꯦꯠꯇ ꯀꯥꯞꯄꯒ ꯊꯝꯃꯒ ꯑꯞꯇ ꯊꯥꯜꯂꯒ ꯑꯩꯈꯣꯏꯁꯤꯗ ꯂꯥꯎꯔꯛꯄꯅꯦꯕ ꯒꯥꯔꯤ ꯃꯆꯥ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯕꯅꯤꯅ ꯃꯥꯏꯗꯒꯤ ꯍꯦꯡꯀꯤꯗꯒꯤ ꯖꯦꯀꯦꯠꯇꯒꯤ ꯈꯥꯎꯗꯒꯤ ꯂꯣꯏ ꯌꯥꯜꯂ ꯆꯠꯄꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯣꯜ ꯂꯥꯎꯔꯒ ꯑꯁꯣꯝ ꯅꯥꯀꯟ ꯃꯌꯥꯝꯗꯣ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯦꯛꯇ ꯅꯪꯒꯟꯗ ꯅꯝꯕꯅꯦ ꯅꯪꯒꯟꯗ ꯅꯝꯃꯤ ꯑꯗꯨꯀꯥꯟꯗ ꯑꯁ ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯁ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯅ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯑꯉꯥꯡ ꯍꯤꯟꯗꯤꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯍꯪꯉꯦ ꯑꯩꯈꯣꯏꯅ ꯑꯁ ꯑꯩꯈꯣꯏꯁꯦ ꯗ꯭ꯔꯃꯥ ꯄꯥꯔꯇꯤꯅꯤ ꯁꯥꯔ ꯗ꯭ꯔꯃꯥ ꯆꯠꯂꯨꯕꯅꯦ ꯃꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯔꯗꯤ ꯈꯔ ꯈꯪꯕ ꯋꯥꯠꯂꯦ ꯃꯄꯥꯟꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯦ ꯃꯣꯏ ꯗ꯭ꯔꯃꯥꯔꯣꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯅꯤꯅꯀꯣ ꯗ꯭ꯔꯃꯥ ꯄꯥꯔꯇꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯀꯩꯅꯣꯅ ꯕꯦꯛ ꯃꯌꯥꯝ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤꯗꯤ ꯂꯐꯣꯏꯒꯨꯝꯕ ꯏꯁꯤꯡ ꯑꯗꯒꯤ ꯁꯦꯝꯒꯨꯝꯕ ꯑꯗꯨꯝ ꯍꯥꯞꯀꯜꯂꯦꯕ ꯂꯤꯂꯥ ꯆꯠꯄꯁꯦ ꯑꯩꯒꯤ ꯕꯦꯛꯁꯤꯗ ꯃꯌꯥꯝꯁꯦ ꯆꯥ ꯆꯦꯛ ꯇꯧꯀꯥꯟꯗ ꯃꯣꯏꯅ ꯆꯤꯡꯅꯔꯝꯕ ꯄꯣꯠꯇꯣ ꯌꯥꯎꯔꯝꯗꯕꯅꯤꯅ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨ ꯔꯤꯂꯦꯛꯁ ꯇꯧꯋꯤ ꯇꯦꯟꯁꯟꯁꯦ ꯑꯁ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯁꯝꯒꯥꯁꯦ ꯆꯞ ꯌꯨꯡꯕꯩ ꯃꯑꯣꯡꯅꯤꯀꯣ ꯑꯁ AKMꯅ ꯆꯦ ꯅꯪꯕꯨ ꯅꯪꯒꯟꯗ ꯀꯤꯠ ꯅꯝꯃꯛꯄꯩꯁꯦ ꯂꯣꯏꯔꯦꯅꯦ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨ ꯊꯦꯡꯅꯔ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯅ ꯂꯤꯂꯥꯁꯦ ꯆꯠꯊꯕꯤꯔꯤꯅꯦꯕ ꯑꯁ ꯑꯗꯨꯝ ꯆꯠꯂꯤꯅꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤꯅ ꯆꯦꯀꯣ ꯋꯥꯗꯤ ꯋꯥꯔꯒꯖꯥꯠꯅꯤ ꯄꯨꯟꯁꯤꯁꯦ ꯈꯨꯄꯥꯛ ꯊꯥꯕ ꯆꯠꯂꯤꯅꯤ ꯑꯗ ꯑꯍꯤꯡꯗ ꯍꯜꯂꯛꯄꯗ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗꯒ ꯁ꯭ꯄꯤꯗ ꯒꯥꯔꯤꯁꯦ ꯊꯧꯅꯔꯛꯄ ꯌꯨꯝꯗ ꯄꯣꯊꯥꯅꯤꯡꯕꯅ ꯍꯦꯟꯕꯅꯤꯅ ꯂꯤꯂꯥ ꯍꯜꯂꯛꯄꯁꯦ ꯄꯨꯡ 3:30-4 ꯁ꯭ꯋꯥꯏꯗ ꯑꯗ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯀ꯭ꯂꯤꯟꯅꯤꯗꯣ ꯀꯅꯥꯝ ꯆꯦꯟꯗ꯭ꯔꯦ ꯊꯦꯡꯉꯕꯅꯤ나 ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯀꯟ ꯊꯧꯅꯔꯦꯕ ꯀꯥꯔꯁꯤꯡꯁꯦ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯎꯏꯊꯣꯛꯈꯤꯗꯅ ꯁꯨꯝ ꯇꯨꯝꯃꯤꯉꯩꯁꯤꯗ ꯀꯣꯏꯂꯥꯗꯒ ꯇꯥꯕ ꯌꯥꯎꯋꯤ ꯆꯀꯥꯁꯦ ꯗꯦꯟꯖꯔꯅꯦ ꯄꯨꯔꯥ ꯀꯣ ꯗ꯭ꯔꯦꯟꯗꯒ ꯇꯥꯔꯝꯕ ꯑꯗꯨꯝ ꯁꯤꯗꯣꯏꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯁꯣꯔꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯑꯗꯨꯝ ꯊꯥꯅꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯠꯆꯔꯒ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯅ ꯑꯝꯇꯕꯨ ꯑꯣꯏꯍꯟꯕꯤꯔꯣꯏ ꯁꯤꯅꯁꯨ ꯑꯗꯨꯝ ꯀꯟꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯥꯅꯦ ꯏꯁꯣꯔꯅꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯊꯧꯖꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯃꯇꯥꯡꯗꯣ ꯂꯥꯛꯆꯗꯣꯏꯅꯦ ꯏꯁꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯕꯤꯈꯤ ꯍꯥꯏ ꯏꯁꯩꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯅ ꯏꯁꯩꯁꯦ ꯀꯔꯝꯕ ꯁ꯭ꯇꯥꯏꯜꯅ ꯍꯦꯟꯅ ꯄꯥꯝꯕꯤꯒꯦ ꯔꯣꯃꯥꯟꯁꯀꯤ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯕꯤꯒꯦ ꯆꯦ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯄꯥꯝꯖꯕ ꯍꯥꯏꯁꯦ ꯏꯪꯂꯤꯁ ꯁꯣꯡ ꯍꯤꯟꯗꯤ ꯁꯣꯡ ꯃꯅꯤꯄꯨꯔꯤ ꯁꯣꯡ ꯃꯌꯥꯝ ꯂꯩꯀꯣ ꯁꯨꯝꯕꯗ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯅ ꯑꯩ ꯃꯌꯥꯝ ꯄꯥꯝꯕ ꯏꯪꯂꯤꯁ ꯁꯣꯡꯒꯗꯤ ꯀꯩꯁꯨ ꯀꯟꯅ ꯁꯛꯆꯗꯦꯗ ꯃꯌꯥꯝꯅ ꯔꯣꯛ ꯅꯨꯡꯒ ꯃꯌꯥꯝ ꯁꯛꯑꯝꯗꯧꯕ ꯅꯤꯡꯉꯝꯒꯅꯤ ꯏꯁꯩꯒ ꯍꯥꯏꯁꯤꯗꯀꯣ ꯑꯗꯣ ꯁꯨꯝ ꯌꯨꯝꯗꯕꯨꯗꯤ ꯂꯩꯕꯗ ꯁꯝꯇꯥꯏꯝꯁ ꯑꯩ ꯃꯄꯥꯟ ꯂꯝꯒꯤ ꯑꯗꯨꯝ ꯕꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝꯁꯤꯡꯒꯤ ꯏꯁꯩꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯉꯪꯖꯕꯅꯤ ꯑꯗꯨꯗꯤ ꯁꯛꯇꯣꯛꯄ ꯌꯥꯕ ꯄꯣꯠꯇꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯒꯤ ꯂꯩꯕ ꯏꯁꯩꯁꯤꯡꯁꯦ ꯃꯌꯥꯝ ꯐꯥꯕꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯅꯨꯡꯁꯤꯅꯖꯔꯨꯕ ꯇꯤꯟꯅꯖꯔꯨꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯗꯥꯅꯟꯗꯒꯤ ꯏꯁꯩ ꯍꯦꯛ ꯑꯗꯩ ꯗꯥ ꯐꯥꯎꯒꯤ ꯍꯦꯛ ꯑꯗꯒꯤ ꯇꯥꯃꯣ ꯀꯩꯅꯣꯒꯤ ꯁꯣꯔꯤꯒꯤ ꯍꯦꯛ ꯁꯨꯝ ꯍꯦꯛ ꯃꯇꯦꯛ ꯂꯤꯂꯥꯒ ꯍꯧꯔꯝꯗꯥꯏꯗ ꯍꯦꯛ ꯁꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯁꯛꯄ ꯌꯥꯎꯕꯅꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯦꯡꯀꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯆꯦ ꯖꯣꯂꯤꯗ ꯑꯩ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯁꯛꯆꯒꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯗ ꯐꯥꯎꯅ ꯁꯛꯈꯤꯕ ꯃꯄꯣꯛ ꯃꯩ ꯍꯥꯏꯕ ꯐꯤꯂꯝꯗꯨꯒꯤ ꯑꯗꯨ ꯃꯔꯛꯇꯒꯤ ꯏꯁꯇꯥꯏꯜ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯑꯍꯥꯟꯕꯒꯤ ꯑꯗꯨꯗ ꯁꯛꯆꯔꯔꯣꯏꯒꯦ ꯏꯁꯇꯦꯟꯖꯥ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯍꯥꯡꯂ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯅꯪꯕꯨ ꯀꯣꯏꯅ ꯂꯩꯅ ꯄꯨꯒꯅꯤ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯁꯨ ꯅꯪꯒ ꯅꯇꯥ ꯁꯥꯅꯍꯟꯒꯅꯤ ꯊꯥꯖꯃꯥꯒꯤ ꯂꯩꯃꯥꯏ ꯌꯧꯔꯒ ꯍꯩꯕꯣꯡ ꯆꯔꯣꯡ ꯍꯦꯛꯂꯒ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯑꯩ ꯉꯝꯒꯅꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯑꯩ ꯉꯝꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯩꯁꯨ ꯌꯥꯝ ꯍꯩꯌꯦ ꯑꯗꯣ ꯏꯁꯥꯁꯦ ꯂꯤꯂꯥ ꯌꯥꯎꯕꯤꯔꯝꯗ ꯇꯥꯔꯗꯤ ꯀꯔꯤ ꯑꯣꯏꯕꯤꯔꯝꯒꯅꯤ ꯑꯩ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯂꯤꯂꯥ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩꯁꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯩ ꯑꯗꯨꯝ ꯄꯥꯝꯖꯔꯛꯄꯁꯦ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤꯁꯨ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯁꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯍꯧꯅ ꯀ꯭ꯂꯥꯁ 8, 9, 10 ꯑꯩ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯂꯩꯕ ꯑꯦꯚꯔꯒ꯭ꯔꯤꯟ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯗ ꯑꯩ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯅꯨꯋꯦꯜ ꯐꯪꯁꯟꯁꯦ ꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯏꯁꯩ ꯁꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯤꯂꯥ ꯌꯥꯎꯅ ꯏꯁꯩ ꯁꯛꯄ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯏꯀꯣ
ꯏꯁꯩ ꯁꯛꯄꯁꯤ ꯌꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯆꯦ ꯑꯅꯤ ꯍꯥꯡꯖꯜꯂꯗꯤ ꯍꯤ ꯑꯅꯤ ꯐꯥꯡꯉ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯤꯂꯥꯁꯨ ꯑꯃꯨꯛ ꯇꯝꯅꯕ ꯍꯣꯠꯅꯕ ꯆꯠꯅꯕꯁꯨ ꯍꯣꯠꯅꯕ ꯑꯗꯒꯤ ꯏꯁꯩ ꯁꯛꯇ ꯌꯥꯗꯦ ꯍꯥꯏꯗꯤ ꯏꯁꯩ ꯑꯃꯨꯛ ꯇꯝꯗꯣꯏꯅꯤꯗꯣ ꯑꯣꯖꯥ ꯒꯨꯔꯨ ꯑꯃ ꯅꯥꯏꯔꯒ ꯑꯗ ꯏꯁꯩ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯏꯁꯩ ꯑꯃꯨꯛ ꯐꯣꯡꯉꯛꯄꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯕ ꯆꯦ ꯏꯁꯩ ꯑꯃ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯁꯤꯡꯒꯔꯁꯤꯡꯅ ꯍꯥꯏꯕꯗ ꯇꯦꯟꯁꯟ ꯉꯥꯛꯇꯅꯦꯕ ꯂꯤꯂꯥ ꯑꯃ ꯐꯣꯡꯉꯛꯄꯗ ꯚꯥꯕꯣꯛꯅꯕꯨꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯑꯩ ꯃꯊꯪ ꯆꯍꯤꯗꯨ ꯂꯤꯂꯥ ꯑꯃ ꯐꯣꯡꯉꯨ ꯀꯩꯅꯣ ꯊꯥ ꯑꯍꯨꯝ ꯂꯩꯔꯒ ꯂꯤꯂꯥ ꯑꯅꯧꯕ ꯑꯃ ꯐꯣꯡꯉꯨ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯝ ꯏꯖꯤꯂꯤ ꯍꯦꯛꯇ ꯍꯥꯏꯕ ꯑꯗ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯌꯥꯝ ꯂꯨꯕ ꯑꯃꯈꯛ ꯑꯣꯏꯕꯁꯦ ꯅꯠꯇ꯭ꯔꯥ ꯂꯤꯂꯥ ꯑꯃ ꯐꯣꯡꯕ ꯍꯥꯏꯁꯦ 20 ꯗꯦꯖ ꯆꯪꯉꯤ ꯐꯤꯔꯣꯜ ꯂꯥꯡꯒꯗꯧꯔꯤꯅꯤ ꯑꯗꯨꯗ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯃꯆꯥ ꯃꯁꯨ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯆꯪꯉꯦꯕ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯕꯗ ꯁꯤꯗ ꯚꯥꯕꯣꯛꯅ ꯈꯪꯕꯤꯗꯕ ꯏꯁꯩꯒꯤꯁꯨ ꯁꯨꯃꯥꯏꯅ ꯄꯥꯈꯪꯗꯤ ꯑꯣꯏꯖꯔꯤꯀꯣ ꯑꯗꯣ ꯐꯤ ꯊꯨꯞꯄꯩ ꯃꯇꯥꯡꯁꯤ ꯎꯀꯦꯟ ꯍꯣꯏ ꯑꯗꯒꯤ ꯔꯇꯟ ꯍꯣꯏꯅꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯗꯣ ꯏꯁꯥꯁꯦ ꯄꯥꯈꯪꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯐꯤ ꯊꯨꯞꯄ ꯈꯣꯠꯄꯁꯦ ꯂꯣꯏꯅ ꯍꯩꯕꯤꯔꯕ ꯀꯃꯥꯏꯅ ꯇꯧꯒꯦ चे फीसे अगर सेलोदब फनेक नतना है अतई लोई थुप है अखोई दुकान फी योनबग यादे अखोई थूना खंद्रबजानी सही क्या एक्सपीरियंस 10 year experience का खंद्रबजानी मोइना फी थुपसे एक्सपीरियंस से अखोई तमुब नतेदा लीला की स्ट्रीम मी नायन थम फीजिंगसे लीला हेक लोबग सिन अमा थोग मथंग सिन थोप नंगनबा आई हाने फी थुपसलग चेखाउद हापसलग मथंग गिद लौथोग सेदोइने लोय लौथोग सेल लोय चखाय थमग लोरकान लोय थुपसन बनते लीला पार्टी तौरसे सेलुबदो चंगप पलाउ लौथोप होंगतोप खुदैम तौरग तावेलम तौरग हापसलकान अमम लौथोपने अदुन फी थुपसिमति ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯒꯤ ꯋꯥꯍꯪ ꯈꯔ ꯊꯝꯖꯒꯦ ꯍꯪꯖꯒꯦ ꯑꯗꯣ ꯈꯤꯇꯪ ꯊꯨꯅ ꯈꯨꯝꯕꯤꯔꯛꯎꯀꯣ ꯍꯥꯏꯕꯤꯌꯨꯁꯦ ꯁꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯃꯈꯜ ꯅꯨꯄꯤꯅꯣ चे मसी मथांग से योपदन याम लुखलाइसे अखोइना चे पुंसीदा होय नुपीगिसु सी वहंग अमनिको पुंसीदा नुपामना माइ पाकपा लंबीदा लाकपा हाइबसे इसागी अदुम लाइफ पार्टनर गी याम डिपेंड तौवे चेको अदुना आइगिदी आर्ट नि आइगी प्रोफेशन जे आर्ट नि आई आर्टिस्ट नि आर्ट पु पामजबी अदगी पामद्रगसु अइंगोंदा सपोर्ट खरा तो ओइसु फुली नत्रसु 50% 70% सपोर्ट तौबीगदौब हाइतारे आइगी अवा नुवाई खरा खंगबीबा आर्ट से सीनीको टेंशन लेहनबा यादे आर्टिस्ट हाइजे अदगी मगोंदा अवाबा वखल खलनबा मयाम यादे आर्टिस्ट हाइजे मुड नुवाई लेकांदा नुवाईबनी हाइबा पोतसे सिबो मयाम आर्टिस्ट की गुण खितंग चेनबा पामिसे सिबो मखलसे ꯑꯗꯨꯃꯛꯁꯨ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯀꯔꯝꯕ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯃꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯟꯕꯁꯦ ꯀꯔꯝꯕꯅ ꯈꯣꯏꯗꯥꯕꯤꯒꯦ ꯄꯥꯝꯕꯤꯒꯦ मिंगसे अस से याम लुए ꯐꯣꯡꯗꯣꯛꯄꯤꯔꯛꯀꯗꯧꯕꯅꯦ ꯆꯞ ꯂꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯤꯡꯗꯅꯤꯀꯣ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯃꯒꯤ ꯅꯠꯆꯗꯦ ꯏꯁꯥꯅ ꯍꯥꯏꯗꯤ ꯅꯨꯄꯤꯗ ꯀꯧꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯖꯕ ꯃꯤꯡꯁꯦ ꯍꯣꯏ 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 ꯍꯦꯛ ꯀꯧꯕꯗ ꯅꯨꯡꯉꯥꯏꯖꯕꯁꯦ ꯆꯦꯆꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯀꯔꯤꯒꯤ ꯑꯥꯔꯒꯨꯝꯕ ꯑꯥꯔꯒꯨꯝꯕ ꯒꯨꯝꯕꯅꯦꯕ ꯑꯦꯁꯀꯨꯝꯕ ꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯦꯚꯔꯦꯠ ꯀꯂꯔꯗꯤ ꯆꯦꯛ ꯀꯂꯔꯁꯦ ꯑꯩꯗꯤ ꯄꯤꯡꯅ ꯄꯥꯝꯖꯩ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯀꯟꯇ꯭ꯔꯥꯁ ꯑꯃ ꯑꯣꯏꯔꯦ ꯌꯦꯜꯂꯣ ꯑꯣꯏꯅ ꯇꯧꯖꯔꯛꯑꯦ ꯑꯌꯥꯝꯕꯅꯁꯨ ꯄꯤꯡꯛꯁꯦ ꯑꯁꯤ ꯌꯥꯝ ꯂꯤꯀꯜꯂꯦ ꯐꯨꯜ ꯁꯥꯔꯠꯀꯨꯝꯕ ꯑꯣꯏꯔꯁꯨ ꯇꯤ ꯁꯥꯔꯠꯀꯨꯝꯕ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕꯅ ꯄꯤꯡꯛꯁꯦ ꯑꯩ ꯐꯦꯚꯔꯥꯏꯠ ꯌꯥꯝ ꯐꯩ ꯈꯔ ꯍꯥꯏꯗꯤ ꯃꯤꯁꯦ ꯈꯔ ꯋꯥꯡꯕ ꯄꯥꯝꯕ꯭ꯔꯥ ꯈꯔ ꯄꯤꯛꯄ ꯄꯥꯝꯕ꯭ꯔꯥ ꯑꯗꯨꯝ ꯑꯩꯅ ꯆꯦ ꯋꯥꯡꯅ ꯂꯩꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯋꯥꯡ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯑꯁ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯃꯥꯟꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯝꯖꯩ ꯀꯨꯆꯨ ꯈꯔ ꯂꯩꯁꯟꯕ ꯅꯠꯇ꯭ꯔꯒ ꯉꯧꯕꯗꯤ ꯀꯨꯆꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯗꯦꯗ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨꯅꯤꯁꯦ ꯃꯤꯑꯣꯏꯕꯅ ꯍꯥꯏ ꯅꯪꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯐꯖꯔꯦꯅ ꯈꯜꯂ ꯂꯧꯔꯤꯔꯥ ꯀꯥꯏꯅ ꯁꯝꯇꯥꯏꯝꯁ ꯅꯠꯇ꯭ꯔꯒ ꯍꯪꯉꯤꯀꯣ ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯑꯗꯨꯒ ꯅꯪ ꯅꯨꯄꯤꯁꯦ ꯊꯤ ꯅꯪ ꯅꯨꯄꯤꯁꯦ ꯐꯖꯩꯁꯦ ꯀꯃꯥꯏꯅ ꯂꯦꯞꯀꯗꯒꯦ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯔꯗꯤ ꯐꯖꯩꯅꯤꯁꯦ ꯅꯠꯇ꯭ꯔꯥ ꯐꯅ ꯃꯨꯁꯨꯅꯕ ꯅꯦꯒ꯭ꯔꯣ ꯅꯨꯄꯤꯅ ꯅꯦꯒ꯭ꯔꯣ ꯅꯨꯄꯥꯗ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏ ꯃꯨꯔꯤꯅꯦ ꯃꯣꯏ ꯀꯩꯁꯨ ꯑꯃꯦꯔꯤꯀꯥ ꯅꯨꯄꯤ ꯀꯩꯁꯨ ꯄꯥꯝꯃꯝꯃꯣꯏꯕ ꯑꯃꯨꯕꯗꯣ ꯃꯣꯏ ꯀꯜꯆꯔꯅꯦꯕ ꯑꯗꯨ ꯌꯣꯛꯈꯠꯅꯕ ꯃꯨꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯍꯤꯗꯥꯛ ꯀꯇꯩ ꯍꯥꯏ ꯉꯧꯊꯣꯔꯛꯄꯁꯦ ꯑꯩꯈꯣꯏ ꯅꯦꯒ꯭ꯔꯣ ꯃꯥꯟꯗꯦ ꯀꯥꯏꯅ ꯑꯗꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯕ ꯅꯨꯄꯤꯗꯣ ꯂꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯂꯔꯒꯤ ꯋꯥꯏꯠ ꯑꯣꯏꯗ ꯌꯥꯗꯦ ꯑꯗꯒꯤ ꯕ꯭ꯂꯦꯛ ꯑꯣꯏꯕ ꯄꯥꯝꯗꯦ ꯀꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯁꯦ ꯃꯁꯝ ꯇꯦꯟꯕ ꯁꯥꯡꯕꯗꯤ ꯃꯁꯝꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯒꯤꯁꯦ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡ ꯉꯁꯤꯁꯦꯀꯣ ꯃꯤꯅꯗꯤ ꯈꯔꯝꯒꯅꯤ ꯁ꯭ꯋꯥꯏ ꯈꯔꯀꯣ ꯅꯨꯄꯤ ꯈꯔꯅꯗꯤ ꯑꯁ ꯕꯣꯏ ꯀꯠ ꯇꯧꯖꯕ ꯈꯔꯅ ꯐꯖꯩ ꯀꯥꯏꯅ ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯨꯄꯤꯁꯦ ꯃꯁꯝ ꯁꯥꯡꯒꯗꯕꯅꯤ ꯅꯨꯄꯤꯁꯦ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯀꯦꯔ ꯂꯩꯒꯗꯕꯅꯤ
ꯆꯟꯗꯣꯟꯒ ꯊꯤꯜꯂ ꯂꯩꯒꯗꯕꯅꯤ ꯀꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯄꯥꯝꯖꯩ ꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯁט ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯇꯥ ꯁ꯭ꯀꯥꯏꯗ 1973 ꯆꯦꯅꯦꯜꯗ ꯌꯦꯡꯕ ꯐꯪꯕꯤꯔꯤ 42 ꯀꯟꯇ꯭ꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯑꯦꯛꯇꯔꯗ ꯅꯠꯇꯅ ꯏꯔꯝꯗꯝ ꯑꯃꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯖꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯨ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯁꯨꯃꯥꯏꯅ ꯆꯦ ꯑꯩꯈꯣꯏ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯅ ꯇꯣꯝ ꯇꯤꯚꯤꯁꯤ ꯄꯨꯊꯣꯔꯛꯄꯁꯦ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯃꯃꯥꯡꯗꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯅ ꯄꯟꯕꯤꯈ꯭ꯔꯦ ꯌꯥꯝꯅ ꯅꯧꯔꯤ ꯍꯥꯏꯗꯅꯀꯣ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯐꯣꯝ ꯇꯧꯕꯅꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦ ꯑꯩ ꯋꯥꯈꯜꯗ ꯑꯩꯗꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯈꯜꯂꯨꯗꯦ ꯁꯨꯃꯥꯏꯅ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯃ ꯄꯨꯊꯣꯔꯛꯀꯅꯤ ꯇꯣꯝ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯒ ꯀꯥꯏꯅ ꯇꯣꯝ ꯊꯣꯟꯗ꯭ꯔꯒꯁꯨ ꯇꯣꯉꯥꯟꯕ ꯇꯥꯏꯇꯜ ꯑꯃ ꯊꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯁ꯭ꯀꯥꯏꯗ ꯐꯪꯉꯛꯀꯅꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯁꯦ ꯀꯥꯏꯁꯦ ꯍꯥꯟꯅ ꯑꯩ ꯑꯦꯛꯁꯄꯦꯛ ꯇꯧꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯦꯟꯅ ꯂꯩꯔꯤꯕ ꯆꯦꯅꯦꯜꯁꯤꯡꯗꯒꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯏꯪꯂꯤꯁ ꯆꯦꯅꯦꯜ ꯍꯤꯟꯗꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯊꯥꯕꯗꯨꯅ ꯑꯗꯨ ꯑꯅꯗꯔ ꯋꯦ ꯑꯃꯅꯤꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯍꯦꯟꯅꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯥꯔꯇꯤꯁꯁꯤꯡ ꯎꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯐꯤꯂꯝꯕꯨ ꯊꯥꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯁꯝꯇꯥꯏꯝꯁ ꯂꯤꯂꯥꯕꯨ ꯊꯥꯕꯅꯤ ꯈꯪꯗꯦ ꯊꯥꯔꯝꯕ ꯌꯥꯏ ꯊꯥꯔꯝꯗꯕ ꯏꯆꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯄꯣꯄꯨꯂꯔꯤꯇꯤ ꯋꯥꯡꯈꯠꯂꯛꯄ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯑꯩ ꯊꯝꯖꯒꯦ ꯆꯦ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯕ ꯑꯗꯒꯤ ꯃꯣꯏꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯅꯤꯡꯕ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯆꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠꯀꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯇꯔꯅꯦꯠꯀꯤ ꯑꯦꯖꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯃꯣꯕꯥꯏꯜꯗ ꯂꯣꯏ ꯉꯥꯎꯔꯦ ꯏꯟꯇꯔꯅꯦꯠꯇ ꯂꯣꯏ ꯉꯥꯎꯔꯦ ꯏꯟꯇꯔꯅꯦꯠꯁꯤꯗ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯐꯠꯇꯕ ꯃꯌꯥꯝ ꯂꯩ ꯃꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯗ ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯣꯕꯥꯏꯜꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯌꯥꯕ ꯏꯚꯟ ꯄꯩꯁꯥꯐꯥꯎ ꯇꯥꯟꯕ ꯌꯥꯔꯦꯗꯅꯀꯣ ꯒꯨꯒꯜꯁꯗꯩ ꯀꯩꯗꯩ ꯃꯌꯥꯝ ꯑꯃ ꯊꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯐꯕꯔꯣꯝꯗ ꯑꯩ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯂꯥꯏꯐꯁꯦ ꯍꯥꯎ ꯇꯨ ꯗꯤꯕꯂꯞꯇ ꯂꯩꯕꯤꯔꯒꯀꯣ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯧꯖꯤꯛꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯃꯌꯥꯝ ꯊꯣꯛꯄꯁꯤꯗ ꯃꯣꯕꯥꯏꯜꯗꯩ ꯀꯩꯗꯒꯤ ꯇꯧꯗꯕ ꯄꯣꯠ ꯑꯃ ꯇꯧꯔꯦꯒ ꯍꯥꯏꯖꯤꯟꯕ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯑꯃꯅ ꯂꯩꯀꯥꯏꯗ ꯏꯁꯨ ꯁꯥꯒꯠꯂꯒ ꯒꯚꯔꯟꯃꯦꯟꯠꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯀꯟꯐ꯭ꯂꯤꯛ ꯁꯥꯒꯠꯄ ꯁꯤ ꯑꯐꯕ ꯅꯠꯇꯦꯕ ꯆꯦ ꯏꯟꯇꯔꯅꯦꯠ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯍꯩꯗꯤ ꯍꯩꯔꯤꯅꯤ ꯃꯣꯏ ꯄꯥꯏꯕ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯒꯨꯗ ꯋꯦꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯟꯇꯔꯅꯦꯠꯁꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯆꯦ ꯑꯌꯥꯝꯕꯅꯁꯨ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯦ ꯍꯣꯏ ꯃꯌꯥꯝ ꯑꯃ 100% ꯆꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯤꯁꯥꯔꯣꯝꯗꯁꯨ ꯑꯌꯥꯝꯕꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ ꯍꯦꯟꯅ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯠꯇꯦ ꯑꯗꯨꯅ ꯅꯤꯁꯥꯔꯣꯝꯗꯁꯤꯁꯨ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯏꯖꯨꯀꯦꯁꯟ ꯂꯣꯝꯗ ꯍꯦꯟꯅ ꯃꯃꯥꯡ ꯆꯪꯁꯤꯟꯁꯤ ꯋꯤꯗꯥꯎꯠ ꯏꯖꯨꯀꯦꯁꯟ ꯑꯩꯈꯣꯏ ꯀꯔꯤꯃꯨꯛ ꯇꯧꯕ ꯉꯝꯃꯣꯏ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯖꯨꯀꯦꯁꯟꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯈꯔꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦꯗꯅ ꯆꯦꯀꯣ ꯏꯖꯨꯀꯦꯁꯟꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯅꯕ ꯍꯣꯠꯅꯕꯤꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯏꯟꯇꯔꯅꯦꯠꯁꯤ ꯐꯖꯅ ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯕꯒꯤ ꯀꯜꯆꯔ ꯑꯃ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯩꯌꯦ ꯍꯧꯖꯤꯛ ꯒꯨꯂꯤ ꯆꯥꯏꯕꯨ ꯍꯥꯏꯕꯣ ꯑꯗꯒꯤ ꯑꯃ ꯇꯥꯏ ꯑꯃ ꯇꯧꯏꯕꯨ ꯍꯥꯏꯕ ꯃꯌꯥꯝ ꯇꯧꯔꯤꯁꯤꯡꯁꯦ ꯗꯦꯟ ꯗ꯭ꯔꯥꯏꯕ ꯆꯤꯡꯉꯝꯃꯦꯕꯨ ꯍꯥꯏꯕꯣ ꯁꯨꯝꯕꯁꯤꯡꯁꯦ ꯈꯔ ꯂꯦꯞꯄꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯚꯔꯇꯤꯀꯦꯜ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯖꯔꯤꯕ ꯆꯤꯟꯖꯥꯛ.comꯒꯤ ꯄ꯭ꯔꯗꯛꯁꯤꯡꯗꯒꯤ ꯇꯣꯝ ꯇꯤꯚꯤꯅ ꯆꯝꯂꯕ ꯒꯤꯐ ꯍꯦꯝꯄꯔ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯍꯪꯖꯅꯤꯡꯕ ꯑꯗꯩ ꯈꯪꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯗꯤ ꯆꯤꯊꯔꯒꯗꯤ ꯂꯩꯖꯍꯧꯔꯦ ꯑꯗꯩ ꯚ꯭ꯌꯨꯌꯔꯁꯤꯡꯅꯁꯨ ꯄꯨꯡꯁꯦ ꯑꯀꯛꯅꯕꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯨꯗꯣꯜ ꯇꯝꯖꯕꯁꯨ ꯉꯝꯗꯕꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯔꯗꯒꯤ ꯑꯩꯈꯣꯏ ꯁꯣ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯌꯥꯕꯗꯣ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯎꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯆꯦ ꯖꯣꯂꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯁꯨꯔ ꯊꯣꯛꯄꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯌꯦꯡꯕꯤꯕꯗ ꯉꯁꯥꯏꯗꯒꯤ ꯉꯥꯡꯖꯈꯤꯕ ꯁꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯚ꯭ꯌꯨꯌꯔꯁ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯡꯐꯝꯁꯤꯃꯛꯇꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯅꯧꯕ ꯒꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯈꯨꯔꯨꯝꯖꯔꯤ